ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯁꯦꯝꯕꯤ ꯀꯧꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯜ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯁꯥꯎꯅ ꯉꯥꯡꯂꯤ, "ꯁꯦꯜ ꯄꯨꯔꯝꯗꯥꯏꯗꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯇꯧꯏ, ꯑꯗꯨꯒ ꯄꯤꯔꯝꯗꯥꯏꯗꯅ ꯑꯆꯨꯝ ꯁꯥꯒꯠꯇꯅ ꯋꯥꯒ ꯉꯥꯡꯗꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ." ꯀ꯭ꯋꯥ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯃꯈꯨꯝꯗꯛꯏ, "ꯁꯦꯜꯗꯣ ꯂꯩꯇꯦꯗꯤ ꯂꯩꯇꯦ, ꯁꯤꯗ ꯃꯈꯥ ꯇꯥꯅꯔꯣꯏꯁꯤ." "ꯑꯣ, ꯅꯪꯅ ꯅꯣꯡꯃꯒꯤ ꯐꯪꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯈꯔ ꯈꯔ ꯈꯥꯏꯔꯒ ꯑꯩꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯇꯣꯔꯛꯄꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ? ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯌꯥꯝꯅ ꯀꯞꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥꯒꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯕ ꯁꯥꯔꯤꯌꯦ." "ꯏꯕꯦꯝꯃ, ꯃꯇꯥꯡꯅꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ." "ꯏꯅꯦ, ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯦꯜ ꯄꯤꯗ꯭ꯔꯤ ꯐꯥꯎꯕꯗꯅꯦ ꯌꯨꯝꯗ ꯍꯜꯂꯣꯏꯀꯣ." "ꯑꯣ, ꯍꯟꯅꯤꯡꯉꯒ ꯍꯜꯂꯣ, ꯍꯟꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ." "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ." ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯀ꯭ꯋꯥ ꯃꯅꯥ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯀ꯭ꯋꯥ ꯃꯅꯥꯁꯤꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯅ, "ꯊꯝꯃꯨꯅꯦ ꯅꯪꯕꯣ, ꯏꯅꯦꯅ ꯁꯦꯜ ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯀ꯭ꯋꯥ ꯃꯅꯥꯁꯤꯡꯁꯦ ꯄꯨꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯠꯄ ꯍꯧꯕꯒ ꯅꯨꯄꯤꯗꯨ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ, ꯀ꯭ꯋꯥ ꯃꯅꯥꯁꯤꯡꯗꯣ ꯑꯝꯇ ꯊꯝꯃꯨ." "ꯁꯦꯜꯗꯣ ꯄꯤꯗ꯭ꯔꯤꯈꯩ ꯊꯝꯃꯣꯏ ꯑꯩꯗꯤ." ꯅꯨꯄꯤꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯁꯦꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ." ꯂꯩꯁꯦꯝꯕꯤ ꯁꯦꯜꯗꯨ ꯇꯥꯞ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯕ ꯀ꯭ꯋꯥ ꯃꯅꯥꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤ ꯉꯁꯥꯏꯅ ꯄꯤꯔꯛꯑꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯃꯇꯝꯁꯨ ꯃꯥꯡꯕ, ꯅꯪꯒꯤꯁꯨ ꯃꯥꯡꯕ, ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ?" ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯦꯝꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀ꯭ꯋꯥ ꯃꯅꯥ ꯌꯣꯟꯕꯤꯗꯨꯁꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ, "ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯃꯆꯤꯟ ꯑꯁꯨꯛ ꯀꯟꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯁꯦ ꯆꯤꯟ ꯀꯟꯕꯗ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯗꯃꯥꯗ ꯍꯦꯟꯈ꯭ꯔꯦ." ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯁꯦꯝꯕꯤꯕꯨ ꯀꯧꯔꯛꯏ, "ꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯤ." "ꯍꯣꯏ ꯏꯅꯦ." ꯂꯩꯁꯦꯝꯕꯤꯁꯨ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ ꯍꯣꯏꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯒꯗꯕꯅꯤ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯅꯦ, ꯁꯦꯜ ꯊꯧꯕꯁꯦ ꯌꯥꯝ ꯋꯥꯏꯗ, ꯄꯨꯔꯝꯗꯥꯏꯗꯗꯤ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯂꯧꯈ꯭ꯔꯅꯤ, ꯑꯗꯨꯒ ꯄꯤꯔꯝꯗꯥꯏꯗꯗꯤ ꯈꯠꯅꯗꯦꯗ ꯈꯥꯛꯏ, ꯃꯗꯨꯒꯤ ꯃꯔꯛꯇꯅꯦ ꯈꯠꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ." "ꯕꯦꯝꯃ, ꯃꯤꯒ ꯈꯠꯅꯒꯅꯨ, ꯐꯖꯅ ꯍꯥꯏꯅꯧꯀꯣ." "ꯏꯅꯦ, ꯐꯖꯅ ꯍꯥꯏꯅꯕꯗ ꯌꯥꯔꯛꯇꯕꯒꯤꯅꯤ, ꯑꯩꯁꯨ ꯋꯥꯔꯕꯅꯤ ꯁꯦꯜ ꯊꯧꯕꯗ." "ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎ ꯇꯥꯕꯅꯤꯅꯦ." "ꯑꯗꯨꯗꯤ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯀꯦ." "ꯍꯣꯏ." ꯂꯩꯁꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ, "ꯕꯦꯝꯃ, ꯁꯦꯜꯗꯤ ꯂꯣꯏꯅ ꯄꯤꯅꯔꯛꯑꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯄꯤꯔꯛꯏ." ꯅꯥꯀꯟꯗꯒꯤ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯏ, "ꯃꯤꯗꯤ ꯀꯌꯥꯝ ꯈꯠꯅꯔꯝꯃꯦ?" "ꯈꯔ ꯑꯗꯨꯝ ꯈꯠꯅꯔꯝꯃꯦ ꯄꯥꯕ." ꯏꯕꯦꯝꯆꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅꯗꯤ ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯅꯦ ꯅꯪ." "ꯏꯃꯥ, ꯈꯔ ꯈꯠꯅꯗ꯭ꯔꯗꯤ ꯃꯣꯏꯗꯤ ꯁꯦꯜ ꯄꯨꯊꯣꯔꯛꯎ ꯌꯥꯗꯦ, ꯈꯠꯅꯔꯀꯥꯟꯗ ꯈꯛꯇꯅꯦ ꯁꯦꯜ ꯄꯤꯔꯛꯏꯁꯦ." "ꯍꯣꯏꯗ, ꯈꯔ ꯈꯠꯅꯗ꯭ꯔꯁꯨ ꯌꯥꯄꯣꯠꯇꯦ, ꯅꯠꯇ꯭ꯔꯅꯦ ꯏꯕꯦꯝꯃ?" "ꯑꯗꯨꯅꯦ ꯄꯥꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯧꯅꯔꯤꯕꯁꯤꯡꯁꯦ." "ꯅꯃꯥꯗꯤ ꯈꯔ ꯄꯨꯡꯖꯕꯅꯤ, ꯁꯥꯎꯔꯨꯅꯨ ꯏꯆꯥꯁꯤꯗꯤ." ꯏꯕꯦꯝꯆꯥ ꯃꯄꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯕ ꯑꯩꯁꯦ ꯑꯄꯪꯕ ꯇꯥꯔꯦꯅꯦ." ꯂꯩꯁꯦꯝꯕꯤ ꯅꯣꯛꯂꯒ, "ꯏꯃꯥ, ꯇꯥꯕ ꯅꯠꯇꯦ, ꯄꯪꯉꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯆꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯏꯆꯥ ꯅꯨꯄꯤꯁꯦ ꯀꯅꯥ ꯂꯧꯔꯤꯅꯣ ꯈꯪꯗꯦ, ꯃꯆꯤꯟ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯤꯕꯣ." "ꯃꯄꯥ, ꯑꯩ ꯂꯧꯔꯤꯕꯅꯤ, ꯅꯪ ꯂꯧꯔꯗꯤ ꯅꯆꯥꯁꯤ ꯌꯥꯔꯔꯣꯏ ꯄꯪꯕꯗ." "ꯍꯦꯔꯥ, ꯆꯤꯟ ꯀꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯕꯗꯧꯅ." "ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯆꯤꯟ ꯀꯟꯕꯁꯤꯅꯅꯦ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯃꯣꯏꯗꯧꯔꯤꯕ, ꯅꯣꯏꯒꯨꯝꯕꯁꯤꯅ ꯃꯤꯅ ꯆꯥꯕꯤꯈꯤꯗꯣꯏꯕ." ꯍꯣꯏ, ꯃꯆꯤꯟꯁꯦ ꯀꯟꯃꯟꯗꯅ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯉꯔꯣꯏ." "ꯀꯩꯗꯧꯕꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯅꯆꯥ ꯍꯥꯏꯔꯦ ꯃꯆꯤꯟ ꯈꯔ ꯀꯟꯖꯩ ꯍꯥꯏꯕ ꯋꯥꯇꯅꯤ, ꯃꯁꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯧꯗꯨꯅ ꯐꯖꯔꯤꯁꯤꯗꯤ." "ꯃꯁꯛ ꯐꯖꯔꯒ ꯍꯦꯛꯇ ꯅꯨꯄꯥ ꯐꯪꯒꯗꯕ ꯅꯠꯇꯦ, ꯃꯆꯤꯟ ꯈꯨꯀꯟꯁꯤꯗ." "ꯍꯦꯔꯥ ꯃꯃꯥ,
macin kangira kalui ichana pambu nupa leiradi hekta phageda leiraba o nacha asina macin kandana haina tanaba yadri sidi mapa nangna insinbagi oire hai adumakti hek haimandro watlaba asumna ngangna duna matam so hokiba khanghaude nunthilgi matamni leisembi maga manajabi mata panhaibiga punna sumangda phamduna nobab khoktuna chaminari panhaibi nobab metpadu chana hairei ibema nangbu kwayonbi chinganbiduga khanaruraba khanarure ngasai aduna nidana mana magi kwale balakpa mi khudingdane nangse tawbanga mi chingali haiduna tamisidi madi yam kandre he mapuroiba phawba mai makhada thambanga munu piduba adune mai nupaduna thaba inkhang loi tawi hairi aduda sunatana magi phi phawba suba male suramni masak sakta aduga ani duna wangang libani haina tawridu chabadi lepna natte leisembi chana hairei si chaba loibaga ine tharogi pokhamda singdu chawse yaine aisu chaning leiramini ani do haina chaba loireduna singdu chaba mukthораklami makhoi ani na potphamdu yaurakpada leisemba mahaka khadanga bora chaduna leirami leisembi di leisemba ubada masamanaga do phatphat semjille banhaibisu leisembi gi nakong mayada chirol tawrei leisembi noi leisemba se asida leire khangyaisu nangna hanekta khangamba ani do thariba phanduda changsinduna phamlami leisembi bo ubada hainadabana loirami leisemba tumina khadang do sinduna hairei khadang chasla ngai hoi borayam hau chabulu singki kona jaro haiba yaroi sel pamui leikai leiraga chadabasi kona ai leibiragi lao haiba chatlasi haiba sidang lu singki upai leite leisemba do khadang na chari budu loiba ngai dana leirami panebi leisemba bu kauraklami ta leisemba bora charami ro hoi charamini khadang su chana nupi du de yengdana hairei noi ni su chabala iro hoita khadang laini khadang leisembi da mu onsinduna hairami leisembi ngasidi walanga ingangang de kaidorage ngasai miga khatnabada warabro leisembi ikaina mathanta murum solami masigi khadang haiba nupase soiroise aidi ikaibana loiri tha leisembagi mamangsida leisemba khadang da onsinduna hairei tuminna lao chatlase haibani mangbo khadang khara kantak tawna hairei ngakta ngaibada nang siradro khadanggi wahaido tabada panhaibisu nokladuna hairei ta leisemba thabak lehobro yumda au lehoi khadangsu yausilaktuna khomlai nangbu ngasaidi thabak leitre haidaine aduga kamai lehoriba leisemba mamit khana khadangda yengai aduga nokta yadagum nuksinaduna hairei o inkol ising chairudoini khadang chana khomlai adu ngasai haiyadro asumna leisemba hoisu chaba loireduna thokhirami leisembiga panhaibiga so wari sana duna yamna hauna chari leisemba chatna khadangda ngangli nangamane ingit irang amta khangri kari ingit irang no leisemba khadangi makukta kaksi hatuna hairei nang khangi na tro aina leisembi haina de haiba khangi adu kodoragi mala paine ina chatlase hairido is adugi oire ngai hakpu leithaki yabani nang yam leininga gana leiru cho ibo nang ama nupi marai khit heli nupi na tawkodabadu nangna tawra leiri hainadaba haise yam hainadaba jani ho yam hainaramoroi nupi duna kaisu harakpusu nate nangna sida nupi do uda kojen je leiri nupi ni kai aingonda munna yenglaktanaga su tawri yengjababu kai ki hainade yamna kaigino bandana madugi nupi do hainadrise madu nupi da machin yam kanbani miga se pukata khanabani os adudi khanada yadabagi khanari uramni adu oishune ai hainade sendoi chai haibada su yam pakchai hainadaba hainadaba nang adum hainabiruran aidi mase koiresira khalin masak phangi thide sel phangi pai as malawri nuaini bo ho pamadi ek lawro nanga pabada yam pakcharani lawge na khanbane ba aduda nang oina pambagumna tawbusida khanjanadana lei adu natraga nang lawsilo adu oiredi nang sel thi pain
ꯊꯕꯛꯀꯁꯦ ꯑꯋꯥꯕ ꯑꯝꯇ ꯁꯨꯔꯔꯣꯏ ꯑꯩ ꯁꯦꯜ ꯐꯅ ꯄꯥꯏꯗ꯭ꯔꯁꯨꯅꯦ ꯃꯗꯨ ꯅꯨꯄꯤꯗꯨꯃꯗꯤ ꯂꯧꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯂꯧꯕ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯁꯦꯝꯕꯁꯨ ꯈꯗꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯍꯣꯏ ꯂꯩꯁꯦꯝꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥ ꯊꯥꯔꯤꯛꯁꯨ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯏꯅꯦ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯕꯣꯔꯥ ꯆꯥꯔꯨꯕꯅꯤ ꯈꯗꯥꯡꯒ ꯄꯨꯟꯅꯩꯃ ꯑꯣ ꯏꯃꯥꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯛꯌꯦꯟꯕꯤꯗꯨꯒ ꯎꯅꯕ ꯆꯠꯄ ꯃꯥꯜꯂꯨꯕ ꯏꯃꯥꯁꯨꯕ ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯆꯠꯄꯨ ꯆꯠꯇ꯭ꯔꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇꯪ ꯊꯣꯡꯕ ꯌꯥꯗꯦ ꯑꯗꯨꯝ ꯊꯤꯟꯕ ꯆꯠꯈꯤꯅꯤ ꯅꯪ ꯆꯥꯕ ꯆꯥꯗꯕ ꯊꯤꯗ ꯂꯩꯁꯦꯝꯕ ꯈꯨꯝꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯗꯣ ꯏꯃꯥꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯂꯩꯁꯦꯝꯕ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯛꯌꯦꯟꯕꯤꯕꯨ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥꯅ ꯃꯥꯁꯦ ꯀꯌꯥ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯃꯤꯅꯁꯨ ꯀꯩꯀꯩꯅꯣ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯥꯏꯅꯩ ꯀꯩ ꯍꯥꯏꯅꯔꯤꯕ ꯃꯤꯅꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯑꯗꯨꯝ ꯎꯅꯩ ꯍꯥꯏꯅꯦ ꯂꯩꯁꯦꯝꯕ ꯅꯣꯛꯂꯒ ꯀꯗꯥꯏꯗꯒꯤꯅꯣ ꯗꯩꯃ ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯅꯤ ꯂꯩꯀꯥꯏꯅ ꯀꯂꯛꯇꯅ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯆꯨꯝꯂꯕ ꯋꯥꯅꯤ ꯃꯤꯅ ꯍꯥꯏꯅꯒꯦꯔꯥ ꯍꯥꯏꯅꯔꯣꯏꯔꯥ ꯑꯝꯇ ꯇꯥꯕꯤꯔꯨꯅꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯁꯨ ꯆꯪꯈ꯭ꯔꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯍꯧꯔꯦꯅꯦ ꯏꯆꯥꯗꯤ ꯂꯩꯁꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯅ ꯍꯥꯏꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯁꯤꯅ ꯈꯤꯠ ꯍꯦꯜꯂꯤ ꯑꯐꯕ ꯃꯤ ꯎꯕꯗ ꯍꯦꯛꯇ ꯁꯤꯗꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯅ ꯁꯟꯗꯣꯛꯄꯤꯗꯨꯅ ꯂꯩ ꯃꯁꯥꯒ ꯇꯥꯔꯗꯤ ꯋꯥꯈꯜꯅ ꯑꯅꯥꯕꯒ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗꯒ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤꯁꯨ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯤ ꯈꯔ ꯈꯠꯅꯖꯔꯁꯨ ꯗꯥꯎꯗꯤ ꯁꯥꯊꯤꯅ ꯌꯥꯏꯍꯦ ꯑꯃꯨꯛꯁꯨ ꯂꯩꯁꯦꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯈꯪꯎ ꯎꯔꯛꯄꯒꯨꯝ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯏꯕꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯄ ꯍꯣ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯃꯄꯥꯟꯗ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯁꯦꯝꯕꯤ ꯏꯁꯨꯛ ꯁꯨꯛꯅ ꯍꯥꯏꯖꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯃꯨꯛ ꯐꯔꯛ ꯐꯨꯔꯛꯏ ꯋꯥꯗꯣ ꯉꯥꯡꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯄꯪꯀꯧꯗ ꯀꯧꯔ ꯂꯩꯁꯤꯕꯣ ꯀꯩ ꯂꯩꯔꯒꯦ ꯏꯕꯦꯝꯆꯥ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯗꯨ ꯃꯆꯥꯗ ꯄꯤꯔꯝꯃꯤ ꯁꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯈꯣ ꯊꯣꯡꯒꯥꯜꯗꯅꯦ ꯏꯃꯥ ꯉꯥꯛꯇ ꯊꯣꯛꯎꯈꯤꯒꯦ ꯀꯩꯗꯧꯕ ꯊꯣꯛꯇꯣꯏꯅꯣ ꯊꯥꯎ ꯊꯨꯝꯒ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯑꯝꯇ ꯂꯩꯔꯨꯒꯦ ꯑꯩ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯒꯦ ꯌꯥꯔꯦ ꯏꯃꯥ ꯁꯨꯝ ꯂꯩꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯁꯦꯝꯕꯤꯁꯨ ꯁꯨꯛꯇꯣꯛꯅ ꯉꯥꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯛ ꯍꯧꯈꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯂꯩꯁꯦꯝꯕꯤ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯒ ꯂꯥꯎꯅꯗꯨꯅ ꯈꯠꯅꯔꯤ ꯍꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯂꯩꯇꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯩꯃꯥ ꯁꯦꯜ ꯂꯩꯇꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯗꯣꯔꯤꯒꯦ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯜꯂꯤ ꯃꯌꯥꯝꯗꯨꯗꯒꯤ ꯂꯨꯄꯥ 100 ꯈꯛ ꯈꯥꯏꯗꯣꯛꯄꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ ꯉꯁꯤꯒꯤꯅꯦ ꯍꯋꯥꯏꯖꯥꯔꯒ ꯌꯣꯟꯗ꯭ꯔꯤ ꯅꯪ ꯂꯩꯗꯅꯅꯦ ꯄꯣꯠꯁꯤꯠꯀ ꯂꯣꯏ ꯃꯥꯡꯉꯦ ꯆꯤꯟꯊꯤꯕꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ ꯄꯤꯈ꯭ꯔꯤꯗꯣ ꯀꯌꯥꯝ ꯌꯥꯝꯃꯦ ꯑꯣ ꯁꯤꯒꯤ ꯁꯦꯜꯗꯤꯅꯦ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯃꯔꯨꯞ ꯁꯦꯜ ꯍꯨꯟꯗꯣꯏꯅꯤ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯕ ꯍꯨꯟꯗꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯣ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯄꯤꯔꯔꯣꯏ ꯐꯩ ꯄꯤꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯋꯥꯏꯖꯥꯔꯁꯤꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯅꯤ ꯃꯁꯤꯅꯅꯦ ꯍꯟꯗꯛꯀꯤ ꯁꯦꯟꯗꯣꯏ ꯑꯣꯏꯔꯅꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯗꯨ ꯄꯥꯈꯠꯅ ꯍꯦ ꯑꯝꯇ ꯊꯝꯃꯨꯁꯦ ꯅꯪꯅ ꯑꯗꯨ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯁꯦꯜ ꯄꯤꯗ꯭ꯔꯤꯐꯥꯎ ꯊꯝꯃꯣꯏ ꯑꯗꯨꯒꯅꯦ ꯁꯦꯜ ꯄꯤꯔꯔꯣꯏ ꯍꯥꯏꯔꯒꯅ ꯍꯋꯥꯏꯖꯥꯔꯁꯤꯡꯁꯦ ꯂꯣꯏ ꯄꯨꯈ꯭ꯔꯅꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯦꯝꯕꯤꯗ ꯄꯤꯔꯛꯏ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤ ꯂꯩꯁꯦꯝꯕꯤ ꯍꯋꯥꯏꯖꯥꯔꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯝꯗꯨꯅ ꯁꯦꯜꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨ ꯉꯁꯥꯏꯅ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯦ ꯅꯣꯏꯅ ꯋꯥ ꯁꯨꯝ ꯉꯥꯡꯅꯍꯜꯂꯤ ꯃꯁꯤꯗ ꯉꯥꯡꯉꯨꯔꯒꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯁꯟꯗꯣꯛꯄꯤꯒꯅꯤ ꯅꯣꯏꯅ ꯁꯟꯗꯣꯛꯃꯟꯗꯅ ꯑꯩꯁꯦ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯔꯣꯏ
ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯂꯛꯄꯗ ꯂꯩꯁꯦꯝꯕꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯦ꯫ ꯂꯩꯁꯦꯝꯕ ꯃꯥꯗꯤ ꯂꯩꯁꯦꯝꯕꯤꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯂꯩꯁꯦꯝꯕꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯃꯃꯥ ꯊꯥꯔꯤꯛꯇꯤ ꯂꯩꯁꯦꯝꯕꯤꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯂꯤ꯫ ꯂꯩꯁꯦꯝꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯍꯥꯊꯨ ꯆꯠꯄꯗ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯌꯣ ꯃꯥ ꯁꯤꯔꯦ! ꯊꯥꯔꯤꯛ ꯄꯥꯈꯠꯅ ꯕꯦꯝꯃ ꯁꯣꯛꯄ꯭ꯔꯣ? ꯂꯩꯁꯦꯝꯕꯤ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯁꯣꯛꯇꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯧꯒꯠꯇꯨꯅ ꯍꯧ ꯊꯥꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯍꯥꯏ ꯇꯞꯅ ꯆꯠꯂꯨꯀꯣ ꯑꯃꯨꯛ ꯇꯨꯁꯤꯟꯅꯤ꯫ ꯂꯩꯁꯦꯝꯕ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯈꯠꯂꯗꯅ ꯑꯃꯨꯛꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯌꯥꯔꯦ ꯅꯪꯃꯨꯁꯨ ꯇꯥꯅꯤꯡꯗ꯭ꯔꯤ꯫ ꯏꯍꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ? ꯅꯨꯡꯁꯤꯗꯦ ꯀꯗꯥꯏꯗꯒꯤ ꯃꯆꯤꯟ ꯈꯨꯀꯟꯁꯤꯒ ꯃꯤꯁꯨꯅꯦ ꯀꯟꯗ ꯌꯥꯗꯗꯨꯅ ꯀꯜꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯦ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ 2 ꯈꯛꯇ ꯄꯤꯕꯤꯔꯣ꯫ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ 2 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯁꯦꯜꯗꯨ ꯄꯤꯔꯝꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯁꯦꯝꯕꯤꯗꯤ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯏꯀꯥꯏꯕꯗꯨ ꯈꯥꯡꯂꯝꯃꯤ꯫ ꯑꯁ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯍꯥꯏꯕ꯫ ꯃꯇꯥꯡ ꯍꯦꯛ ꯆꯥꯗꯅ ꯑꯃꯨꯛꯁꯨ ꯇꯨꯁꯤꯜꯂꯨꯔꯦ꯫ ꯑꯩꯗꯤꯕ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ꯫ ꯋꯥꯗꯣ ꯉꯥꯡꯅ ꯄꯦꯔꯤ ꯇꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯗ ꯈꯛꯇ ꯅꯠꯇꯦꯕ ꯃꯃꯥꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯦ ꯍꯥꯏꯕ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯃꯥꯒ ꯈꯪꯅꯖꯕꯤ ꯁꯛꯍꯦꯟꯕꯤꯒ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯎꯅꯔꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗꯦ? ꯊꯥ ꯂꯩꯁꯦꯝꯕ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯗꯨꯕꯨꯔꯣ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯦꯝꯕꯤꯗꯨꯅ ꯏꯃꯥꯗ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕ ꯃꯥꯗꯤ ꯂꯩꯁꯦꯝꯕꯤꯕꯨ ꯍꯩꯅꯗ꯭ꯔꯤ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯁꯦꯟꯗꯣꯏꯗꯨ ꯄꯤꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯃꯥꯁꯨ ꯅꯥꯁꯤꯟꯈꯤꯗꯨꯅ ꯁꯦꯜ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯄꯤꯕꯁꯨ ꯉꯝꯈꯤꯗꯕꯅꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤ ꯑꯋꯥꯕ ꯈꯛꯇꯗ ꯁꯔꯨꯛ ꯌꯥꯕ ꯅꯠꯇꯅ ꯑꯇꯩ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯊꯥ ꯂꯩꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯊꯥ ꯂꯩꯁꯦꯝꯕꯅ ꯑꯩꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯊꯥ ꯂꯩꯁꯦꯝꯕꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯅꯨꯡꯁꯤꯅ ꯂꯩꯁꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥ ꯂꯩꯁꯦꯝꯕ ꯑꯩꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯍꯣꯏ ꯐꯖꯅ ꯆꯠꯂꯣ꯫ ꯍꯣꯏ ꯊꯥ ꯂꯩꯁꯦꯝꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯆꯠꯈ꯭ꯔꯤꯕ ꯁꯛꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤꯁꯤꯗ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯄꯥꯎ ꯄꯪꯁꯟꯗ ꯁꯟꯗꯣꯛꯄꯤ꯫ ꯂꯩꯀꯥꯏꯁꯤꯁꯨ ꯑꯐꯕ ꯃꯤ ꯎꯕ ꯌꯥꯗꯦ ꯇꯧꯔꯤꯁꯦ꯫ ꯂꯩꯁꯦꯝꯕ ꯃꯥꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯃꯥꯅ ꯋꯥꯍꯪ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯂꯩꯁꯦꯝꯕ ꯃꯥꯁꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯎꯅꯔꯨꯕꯅꯤ꯫ ꯊꯥꯔꯤꯛ ꯃꯥꯗꯤ ꯁꯛꯍꯦꯟꯕꯤ ꯎꯅꯔꯨꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯈꯔ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯏꯆꯥꯅ ꯀꯌꯥꯝ ꯄꯥꯝꯃꯨꯔꯒꯦ? ꯏꯃꯥꯅ ꯁꯛꯍꯦꯟꯕꯤꯗꯁꯨ ꯌꯥꯝ ꯌꯦꯡꯊꯤꯔꯤꯁꯤꯅ ꯀꯩꯒꯤ? ꯈꯪꯗꯦ ꯏꯃꯥꯗꯤ ꯁꯛꯍꯦꯟꯕꯤꯗꯣ ꯀꯌꯥ ꯄꯥꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯒꯕꯨ ꯏꯃꯥ ꯊꯤꯡꯕꯕꯨꯗꯤ ꯊꯤꯡꯂꯣꯏꯗ꯫ ꯏꯃꯥ ꯁꯛꯍꯦꯟꯕꯤꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯏꯃꯥꯅ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯐꯔꯝꯕ ꯌꯥꯏ ꯃꯗꯨꯃꯗꯤ ꯏꯃꯥ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯃꯥꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯕꯗꯨꯗ ꯂꯩꯁꯦꯝꯕꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯀꯥꯏ ꯆꯠꯂꯤꯅꯣ? ꯊꯥꯔꯤꯛꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ꯫ ꯑꯣ ꯑꯂꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯜꯂꯤꯉꯩꯁꯤꯗ ꯈꯔ ꯂꯩꯔꯨꯒꯦ꯫ ꯌꯨꯝꯗ ꯐꯖꯅ ꯆꯠꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯁꯦꯝꯕ ꯏꯃꯨꯡ ꯆꯪꯉꯛꯏ꯫ ꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯄꯥꯟꯍꯩꯕꯤꯁꯨ ꯂꯩꯁꯦꯝꯕꯤ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯗ ꯍꯤꯞꯃꯤꯟꯅꯗꯨꯅ ꯉꯁꯥꯏꯗꯒꯤ ꯈꯗꯥꯡ ꯀꯟꯅ ꯅꯣꯝꯂꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯁꯥꯎꯅ ꯉꯥꯡꯂꯤ꯫ ꯃꯗꯨꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯗꯨꯅꯅꯦ
ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕꯅꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯥꯒ ꯈꯠꯅꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨꯅꯦ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯇꯨꯁꯤꯜꯂꯝꯃꯣꯏ ꯄꯥꯟꯍꯩꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯕꯅꯤ ꯅꯪꯁꯨ ꯈꯨꯗꯤ ꯊꯤꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯃꯤꯒꯤ ꯃꯥꯡꯗꯨꯗ ꯊꯤꯔꯨꯔꯤꯅꯤꯅꯦ ꯅꯣꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯗꯨꯗ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯁꯥꯎꯔꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯅꯪꯅꯗꯤ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯤꯗ ꯏꯀꯥꯏꯔꯤꯁꯤꯗꯤ ꯅꯪ ꯈꯪꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯏꯀꯥꯏꯌꯣꯅ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯥꯏꯗ꯭ꯔꯁꯨ ꯏꯀꯥꯏꯔꯗꯤꯅꯦ ꯅꯨꯄꯥ ꯐꯪꯉꯣꯏ ꯐꯪꯗ꯭ꯔꯁꯨ ꯌꯥꯏ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯑꯣꯗꯅ ꯏꯀꯥꯏ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯛꯀꯦꯔꯥ ꯌꯥꯔꯛꯑꯣꯏꯔꯥ ꯃꯍꯨꯠꯅꯦ ꯃꯍꯨꯠ ꯍꯣꯏꯗ ꯅꯪꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯅꯤ ꯀꯔꯝ ꯀꯥꯟꯗ ꯐꯣꯡꯗꯣꯛꯇꯣꯏꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯑꯩ ꯇꯥ ꯈꯗꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯒꯦ ꯅꯪ ꯇꯥ ꯈꯗꯥꯡꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯐꯥꯎꯅꯩꯌꯦ ꯑꯗꯨꯅ ꯇꯥ ꯈꯗꯥꯡꯗ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯟꯅ ꯍꯧꯗꯣꯛꯍꯜꯂꯁꯤ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯊꯦꯡꯅꯕꯗ ꯍꯥꯏꯔꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯇꯥ ꯂꯩꯁꯦꯝꯕꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯅꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯃꯁꯤꯗꯤꯅꯦ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯗꯣ ꯃꯉꯣꯟꯗ ꯈꯪꯍꯟꯕꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯑꯗꯣ ꯁꯨꯝ ꯏꯀꯥꯏꯗꯧ ꯃꯥꯟꯕ ꯏꯀꯥꯏꯗ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯔꯣꯏꯁꯤ ꯅꯪ ꯑꯗꯨꯝ ꯃꯃꯤꯗ ꯉꯥꯎꯗꯨꯅ ꯂꯩꯔꯣ ꯑꯁ ꯌꯥꯔꯣꯏꯍꯦ ꯍꯥꯏꯗꯕꯗꯤ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯈ꯭ꯔꯗꯕꯅꯤꯀꯣ ꯇꯥ ꯈꯗꯥꯡꯗ ꯍꯣꯏ ꯄꯥꯟꯍꯩꯕꯤꯁꯨ ꯂꯩꯁꯦꯝꯕꯤ ꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯂꯩꯁꯦꯝꯕꯤꯁꯨ ꯏꯃꯨꯡꯒꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯟꯍꯩꯕꯤꯅ ꯈꯗꯥꯡꯗ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯇꯥ ꯈꯗꯥꯡ ꯅꯣꯏ ꯇꯥ ꯂꯩꯁꯦꯝꯕꯗꯣ ꯌꯥꯍꯟꯗꯕ ꯌꯥꯔꯣꯏꯀꯣ ꯌꯥꯅꯕꯗꯤ ꯍꯥꯏꯒꯦ ꯑꯗꯨ ꯌꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯇꯥ ꯈꯗꯥꯡꯗ ꯂꯣꯏꯅ ꯁꯤꯟꯅꯔꯕꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯥꯟꯍꯩꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯈꯗꯥꯡꯁꯨ ꯄꯟꯊꯕ ꯇꯧꯗ ꯂꯩꯁꯦꯝꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯗꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯩꯔꯤ ꯈꯗꯥꯡ ꯂꯩꯁꯦꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯂꯩꯔꯤ ꯂꯩꯁꯦꯝꯕꯗꯨ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯦꯝꯕꯤꯗꯣ ꯑꯗꯨꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯦꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯪ ꯌꯥꯕꯤꯈ꯭ꯔꯣ ꯑꯁ ꯉꯝꯃꯔꯣꯏꯀꯣ ꯑꯩꯒꯤꯗꯤ ꯁꯛꯍꯦꯟꯕꯤ ꯂꯩꯔꯦ ꯅꯪꯒꯤ ꯁꯛꯍꯦꯟꯕꯤꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯤꯅꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯥꯏꯅꯩ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ ꯃꯥ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯤ ꯅꯨꯡꯁꯤꯅꯧ ꯑꯗꯣ ꯂꯩꯁꯦꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯀꯣꯏꯔꯣꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅꯅꯦ ꯅꯪ ꯍꯦꯛ ꯀꯣꯏ ꯑꯩꯗꯤ ꯀꯣꯏꯕꯒ ꯑꯝꯇ ꯉꯝꯃꯔꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯗꯤ ꯀꯣꯏꯔꯅꯤ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯃꯥꯟꯅꯕꯤ ꯄꯥꯟꯍꯩꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯗꯝ ꯀꯣꯏꯌꯨ ꯑꯗꯨꯃꯁꯨꯅꯦ ꯃꯆꯤꯟꯗꯣ ꯐꯖꯅ ꯀꯟꯕꯅꯤ ꯀꯟꯖꯁꯅꯨ ꯃꯆꯤꯟꯗꯨꯅ ꯋꯥꯒ ꯆꯕꯦꯡ ꯉꯥꯡꯉꯤꯗꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯗꯤ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯤꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯔꯤꯛꯁꯨ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯇꯥꯔꯨꯔꯦ ꯑꯗꯨꯅ ꯈꯗꯥꯡꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯥꯔꯤꯛꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯃꯆꯤꯟ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯐꯠꯇꯦ ꯈꯟꯕꯁꯨ ꯂꯥꯟꯒꯅꯤ ꯂꯩꯁꯦꯝꯕ ꯃꯃꯥꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯤꯁꯨ ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯏ ꯏꯍꯦ ꯆꯨꯝꯗ꯭ꯔꯕ꯭ꯔꯥꯕ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯣ ꯆꯨꯝꯃꯦ ꯌꯥꯝꯅ ꯆꯨꯝꯂꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯑꯁ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯄꯜꯂꯛꯑꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯈꯨꯝꯃꯨꯅꯦ ꯑꯝꯇ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯛꯄ ꯌꯥꯎꯒꯦ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨ ꯅꯨꯄꯤꯗꯨꯃꯗꯤꯅꯦ ꯍꯩꯅꯧ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯍꯩꯅꯒꯗꯕ ꯅꯨꯄꯤꯗꯤꯅꯦ ꯃꯔꯩꯒꯗꯣ ꯏꯀꯣꯟ ꯀꯣꯟꯅ ꯉꯥꯡꯕꯤꯗꯨꯅꯤꯅꯦ ꯃꯥꯅꯤ ꯀꯥꯏꯅ ꯀꯁꯨ ꯍꯥꯏꯔꯤꯅꯦ ꯃꯁꯦ ꯏꯃꯥ ꯌꯥꯔꯦ ꯅꯪ ꯑꯝꯇ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯇꯥꯜꯂꯤꯕꯅꯤꯅꯦ ꯅꯃꯥ ꯑꯩꯁꯦ ꯂꯩꯁꯦꯝꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩ ꯊꯥꯔꯤꯛꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ ꯏꯃꯥꯗꯤꯅꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯧꯗꯨꯝ ꯑꯣꯏꯅꯤꯡꯉꯤ ꯊꯥꯔꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯈꯗꯥꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯃꯥ ꯑꯗꯨꯅꯦ ꯅꯆꯥꯅꯨꯄꯥꯗ ꯈꯔ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯁꯥꯅ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯈꯗꯥꯡ ꯅꯇꯥꯎꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯃꯥꯒꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯁꯛꯍꯦꯟꯕꯤ ꯏꯃꯥꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ
ꯍꯣ ꯏꯃꯥꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨꯅꯦ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯃꯉꯣꯟꯗ ꯋꯥꯒ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯂꯩꯁꯦꯝꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯁꯥꯎ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯑꯣ ꯈꯔꯗ ꯉꯥꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯒꯗꯕ ꯐꯩ ꯐꯩ ꯏꯃꯥꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯗꯤꯅꯦ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯀꯅꯤ ꯌꯦꯡꯉꯨ ꯍꯣ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯗꯤ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯆꯥꯗ ꯍꯥꯏꯕ ꯌꯥꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯩꯁꯦꯝꯕꯗꯨ ꯈꯗꯥꯡꯗ ꯇꯥꯏꯅꯔꯛꯏ ꯅꯪ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯦ ꯑꯩꯅ ꯀꯗꯥꯏꯗ ꯊꯣꯛꯍꯜꯂꯒꯦ ꯅꯪꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯨꯒꯤ ꯄꯥꯎ ꯄꯨꯁꯤꯜꯂꯛꯇꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕꯗꯨꯕꯨ ꯁꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯑꯣ ꯁꯥꯎꯋꯦ ꯌꯥꯝ ꯁꯥꯎꯋꯦ ꯑꯩꯗꯤ ꯍꯣꯏ ꯁꯥꯎꯍꯧꯔꯣ ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯟꯈ꯭ꯔꯣ ꯈꯗꯥꯡꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯍꯟꯈꯤꯔꯝꯃꯤ ꯂꯩꯁꯦꯝꯕ ꯁꯥꯎꯔꯤ ꯊꯕꯛꯇꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯁꯦꯝꯕꯤ ꯉꯁꯤꯗꯤ ꯆꯝꯇꯛꯅ ꯀꯦꯔꯝꯃꯤ ꯑꯗꯨꯒ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯃ ꯄꯤꯛꯇꯛꯅ ꯆꯤꯜꯂꯝꯃꯤ ꯌꯦꯡꯕꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯪꯅ ꯐꯖꯔꯝꯃꯤ ꯄꯥꯟꯍꯩꯕꯤꯁꯨ ꯂꯩꯁꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯂꯩꯁꯦꯝꯕꯤ ꯅꯣꯛꯃꯤ ꯄꯥꯜꯍꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯣꯏ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯂꯩꯁꯦꯝꯕꯤ ꯃꯃꯣꯟꯒ ꯅꯣꯛꯂꯒ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯁꯦꯡꯕꯒꯤ ꯐꯖꯩ ꯂꯩꯁꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯄꯥꯟꯍꯩꯕꯤꯒ ꯄꯨꯟꯅ ꯈꯗꯥꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯦꯝꯕ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯩꯁꯦꯝꯕ ꯃꯥꯁꯨ ꯃꯣꯡꯍꯥꯗ ꯂꯩꯁꯦꯝꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯁꯦꯝꯕ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯈꯗꯥꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯁꯦꯝꯕꯤꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯂꯩꯁꯦꯝꯕꯤ ꯃꯥꯗꯤ ꯂꯩꯁꯦꯝꯕ ꯎꯕꯗ ꯈꯣꯏꯔꯨꯝ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯄꯥꯟꯍꯩꯕꯤ ꯇꯞꯅ ꯂꯩꯁꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯑꯩꯁꯤ ꯂꯩꯔꯝꯒꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯍꯣꯏ ꯏꯇꯥ ꯂꯩꯁꯦꯝꯕꯤꯁꯨ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯥꯡ ꯉꯥꯡꯅꯗ ꯂꯩꯔꯝꯃꯤ ꯂꯩꯁꯦꯝꯕꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯂꯩꯁꯦꯝꯕꯗ ꯏꯀꯥꯏ ꯍꯥꯏꯖꯔꯛꯏ ꯇꯥ ꯂꯩꯁꯦꯝꯕ ꯑꯩꯅ ꯇꯥ ꯈꯗꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯀꯩ ꯈꯜꯂꯤꯒꯦ ꯂꯩꯁꯦꯝꯕꯤ ꯅꯪ ꯁꯥꯎꯒꯅꯨ ꯑꯩꯒꯤꯗꯤ ꯈꯪꯅꯖꯕꯤ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯔꯣꯏ ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯂꯩꯁꯦꯝꯕꯤ ꯈꯪꯍꯧꯗꯅ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯏ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯩꯁꯦꯝꯕꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯇꯥ ꯂꯩꯁꯦꯝꯕ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯩꯁꯦꯝꯕ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯒ ꯊꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯎꯔꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯊꯣꯛꯂꯛꯄꯅꯣ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯂꯩꯕ ꯊꯣꯛꯂꯛꯄꯅꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯂꯩꯕꯤꯔꯝꯃꯒꯦ ꯍꯣꯏ ꯂꯩꯁꯦꯝꯕꯒ ꯁꯛꯍꯦꯟꯕꯤꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯁꯦꯝꯕꯤꯗꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯄꯥꯟꯍꯩꯕꯤꯁꯨ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯁꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯊꯥ ꯂꯩꯁꯦꯝꯕꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯂꯩꯁꯦꯝꯕꯤ ꯀꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥ ꯌꯥꯕ ꯉꯝꯃꯣꯏ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯄꯥꯟꯍꯩꯕꯤ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯣꯏꯕ ꯂꯥꯛꯑꯣꯕ ꯃꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯅꯤ ꯄꯥꯟꯍꯩꯕꯤꯅ ꯅꯝꯗꯨꯅ ꯂꯩꯁꯦꯝꯕꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯈꯗꯥꯡ ꯂꯩꯁꯦꯝꯕ ꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯗꯥꯡꯅ ꯇꯍꯥ ꯂꯥꯛꯄ ꯃꯇꯧꯗꯨꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯈꯗꯥꯡ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯥꯎ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯁꯛꯍꯦꯟꯕꯤꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ ꯂꯩꯁꯦꯝꯕ ꯃꯥꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯂꯩꯀꯥꯏꯁꯦ ꯋꯥ ꯂꯥꯎꯅꯔꯕ ꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕ ꯈꯪꯍꯧꯗ ꯃꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯂꯝꯃꯤ ꯈꯗꯥꯡꯁꯨ ꯂꯩꯁꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯀꯨꯏꯔ ꯃꯥꯜꯂꯦ ꯂꯩꯁꯦꯝꯕ ꯋꯥ ꯂꯥꯡ ꯀꯩꯁꯨ ꯉꯥꯡꯂꯝꯗꯦ ꯈꯗꯥꯡꯁꯨ ꯂꯩꯁꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯁꯤꯟꯊꯅꯕ꯭ꯔꯣ ꯅꯨꯄꯤ ꯑꯗꯨꯝ ꯄꯥꯝꯃꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯁꯛꯍꯦꯟꯕꯤꯗꯣ ꯉꯥꯡꯉꯨꯁꯤ ꯂꯥꯛꯑꯣ ꯂꯩꯁꯦꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯥꯡꯉꯒꯨꯝꯁꯦ ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯍꯣꯏꯗ ꯀꯥꯟꯅꯗꯦꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯤꯗꯨꯅꯤ ꯁꯛꯍꯦꯟꯕꯤꯗꯣ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯌꯦꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇꯣ ꯂꯩꯁꯦꯝꯕꯤ ꯑꯣꯏꯅ ꯀꯣꯏꯔꯣ ꯃꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤꯗꯣ ꯀꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏ ꯊꯥꯔꯤꯛ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯥꯊꯨ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝ ꯐꯔꯗꯅ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯗꯦ ꯀꯥꯏꯅ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯈꯟꯕ ꯍꯩꯇꯦ
ꯄꯥꯝꯗꯕꯗꯨꯕꯨ ꯑꯩꯅꯔꯣ? ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯗꯣꯔꯤꯒꯦ? ꯑꯩꯗꯤ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ. ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯈꯗꯥꯡꯁꯨ ꯌꯥꯎꯁꯜꯂꯛꯏ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯁꯦꯝꯕꯤꯗꯣ. ꯂꯧꯒꯦ ꯂꯧꯔꯣ. ꯃꯆꯤꯟ ꯈꯔ ꯀꯟꯖꯔꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ. ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ. ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ. ꯑꯩꯅ ꯉꯁꯤ ꯆꯩꯅꯥ ꯐꯪꯂꯤꯕ ꯑꯁꯤꯒꯨꯝ ꯃꯥꯁꯨ ꯐꯪꯂꯝꯒꯅꯤꯀꯣ. ꯍꯣꯏꯗ, ꯃꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤꯗꯣ ꯂꯧꯕꯅ ꯐꯔꯅꯤ. ꯏꯃꯥꯅꯁꯨ ꯄꯥꯝꯖꯔꯦ. ꯀꯥꯟꯅꯗꯦ. ꯍꯧꯖꯤꯛꯇꯨꯝ ꯂꯨꯝꯃꯨꯒꯤ ꯃꯣꯏ ꯊꯣꯡꯒꯥꯜꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯠꯈꯤꯔꯝꯃꯤ. ꯊꯥꯔꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯂꯩꯁꯦꯝꯕ ꯆꯠꯅ ꯆꯠꯅ ꯈꯨꯝꯂꯛꯏ. ꯏꯃꯥꯅ ꯄꯥꯝꯖꯕ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤꯗꯣ ꯊꯦꯝꯃꯨꯈꯤꯒꯦ. ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯁꯥꯗ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨꯗꯤ ꯉꯛꯆꯥꯅꯅ ꯂꯩꯍꯧꯏ. ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯁꯦꯝꯕ ꯂꯩꯁꯦꯝꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯁꯦꯝꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯊꯣꯛꯂꯛꯇꯦꯅꯦ. ꯅꯍꯥꯟꯈꯩꯗꯤ ꯍꯦꯛꯇ ꯏꯃꯥꯡꯁꯤꯗ ꯐꯨꯠꯄꯥ ꯊꯣꯛꯂꯛꯄꯅꯤ. ꯑꯁꯨꯝꯅ ꯁꯣꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯁꯦꯝꯕꯤꯗꯨ ꯇꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯂꯩꯁꯦꯝꯕꯤꯗꯤ ꯂꯩꯁꯦꯝꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯆꯔꯝꯃꯤ. ꯂꯩꯁꯦꯝꯕ ꯃꯥꯗꯤ ꯂꯩꯁꯦꯝꯕꯤ ꯎꯕꯗ ꯃꯤꯍꯨꯜ ꯑꯗꯨ ꯗꯪ ꯗꯪ ꯆꯣꯡꯈꯠꯂꯛꯏ. ꯂꯩꯁꯦꯝꯕꯤꯁꯨ ꯂꯩꯁꯦꯝꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯁꯦꯝꯕꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ. ꯂꯩꯁꯦꯝꯕꯤ, ꯑꯝꯇ ꯉꯥꯏꯈꯣ. ꯂꯩꯁꯦꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯩ ꯂꯩꯔꯒꯦ? ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯅꯪ ꯅꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯝꯃꯤ. ꯑꯗꯨꯔꯣ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ? ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯔꯤ? ꯑꯩꯁꯦ ꯁꯨꯝ ꯅꯉꯣꯟꯗ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯗꯨꯅ ꯏꯕꯥꯅꯤ ꯃꯤꯡꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯕꯅꯤꯅ ꯌꯥꯝꯅꯁꯨ ꯆꯥꯟꯅꯔꯅꯤ. ꯑꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯂꯩꯁꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯗꯥ ꯂꯩꯁꯦꯝꯕ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯂꯩꯁꯦꯝꯕꯁꯨ ꯂꯩꯁꯦꯝꯕꯤꯒꯤ ꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯅꯉꯣꯟꯗ ꯂꯛꯅꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ. ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦ. ꯗꯥ ꯂꯩꯁꯦꯝꯕꯒꯤ ꯈꯪꯅꯕ ꯂꯩꯗꯨꯗꯤ? ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ. ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯅꯕꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ. ꯂꯩꯁꯦꯝꯕꯒꯤ ꯋꯥꯍꯩꯗꯨ తాꯕꯗ ꯂꯩꯁꯦꯝꯕꯤꯁꯨ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ. ꯂꯩꯁꯦꯝꯕ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ. ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯔꯛꯎ. ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯗꯥ ꯂꯩꯁꯦꯝꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ. ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯦꯀꯣ? ꯌꯥꯔꯦ. ꯂꯩꯁꯦꯝꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯁꯦꯝꯕꯁꯨ ꯍꯟꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯦꯝꯕꯒ ꯂꯩꯁꯦꯝꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫